hꯧꯖꯤꯛꯀꯥꯟꯁꯤ Facebook ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯦ ꯇꯨ ꯗꯦ ꯑꯦꯛꯇꯤꯚꯤꯇꯤ ꯊꯥꯒꯠꯄꯅꯤꯅ ꯃꯥꯅꯦ ꯑꯃꯦꯔꯤꯀꯥꯗ ꯃꯤ ꯃꯤꯂꯤꯌꯟ ꯑꯃ ꯁꯨꯏ ꯃꯌꯥꯝꯗꯨꯕꯨ ꯀꯩꯗꯧꯒꯦ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯆꯥ ꯄꯣꯛꯑꯦ ꯃꯆꯥꯗꯣ ꯅꯪꯅ ꯑꯃꯨꯛ ꯁꯥꯅꯤ ꯃꯇꯨ ꯐꯣꯏꯗꯣꯛꯑ ꯑꯃꯨꯛ ꯁꯥꯅꯤ ꯑꯗꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯃꯤꯂꯤꯌꯟ ꯑꯃ ꯑꯅꯤꯒ ꯌꯧꯕꯤꯅꯤ ꯑꯩꯗꯤ ꯍꯛꯁꯦꯜꯗ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯁꯨ ꯍꯥꯞꯄꯛꯑꯅꯤ ꯁꯤꯁꯇꯦꯝꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯇꯧꯔꯤꯁꯦ ꯂꯝꯁꯨ ꯋꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯀꯩꯅꯣ ꯃꯤ ꯂꯥꯛꯇꯕꯅꯤ ꯄꯤꯉꯝꯗꯦ ꯂꯥꯛꯇꯕꯅꯦꯕ ꯃꯤ ꯄꯣꯠ ꯍꯥꯟꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯆꯪꯉꯛꯇꯦꯗꯅ ꯄꯤ ꯉꯝꯗꯦꯕ ꯁꯤꯠꯇꯦꯕ ꯄꯤ ꯉꯝꯗꯦ ꯁꯤꯠꯇꯦꯕ ꯑꯗꯩ ꯃꯥꯅ ꯆꯥꯎꯅ ꯂꯨꯄꯥ ꯂꯥꯛ 50 ꯊꯥꯗꯗꯅ ꯇꯧꯔꯗꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯦ ꯃꯥ ꯅꯨꯄꯥ ꯑꯃ ꯅꯪ ꯈꯣꯟ ꯑꯗꯨꯛꯌꯥꯝ ꯐꯩꯗꯣ ꯏꯁꯩ ꯁꯛꯆꯜꯂꯣ ꯑꯩ ꯑꯗꯨꯝ ꯍꯥꯃꯦꯡ ꯈꯣꯟꯖꯦꯜ ꯇꯧꯔꯤꯕꯣ ꯁꯛꯂꯛꯑꯅꯤ ꯌꯨꯇ꯭ꯌꯨꯕ ꯑꯩ ꯏꯁꯩ ꯁꯛꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯅꯍꯥꯟ ꯀꯩꯅꯣ ꯂꯥꯛꯑꯝꯃꯤꯁꯦ ꯅꯥꯎꯆꯥꯗ ꯈꯣꯡꯒ꯭ꯔꯥꯎ ꯁ꯭ꯋꯥꯏ ꯌꯧꯕ ꯑꯄꯇꯦꯟꯕ ꯑꯃ ꯁꯦꯠꯂꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯦꯕ ꯍꯟꯗꯛ ꯁꯤꯅꯦ ꯃꯥꯅ ꯆꯠꯂꯤꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯛꯁꯦ ꯍꯥꯏ ꯇꯧꯔꯒ ꯃꯇꯣꯝꯗꯅꯦ ꯃꯥꯅ ꯆꯠꯂꯤꯃꯤꯁꯦ ꯑꯗꯩ ꯑꯩꯁꯦ ꯒꯥꯔꯤ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯇꯣꯡ ꯂꯥꯛꯄ ꯑꯗꯩ ꯀꯧꯔꯝꯗ꯭ꯔꯕ ꯐꯣꯟ ꯇꯧꯔꯛꯄ ꯁꯤꯁꯤ ꯌꯥꯝ ꯂꯨꯏꯅꯦ ꯍꯩꯔꯣꯛꯇꯩ ꯁꯦꯟꯗꯔ ꯉꯝꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯍꯥꯏꯔꯒ ꯄꯨꯡ 4 ꯃꯈꯥꯏ ꯆꯠꯂꯤꯃꯤ ꯈꯣꯡꯖꯣꯝ ꯆꯠꯂꯨꯏꯅꯤ ꯆꯦꯟꯕꯅꯦꯕ ꯈꯣꯡꯖꯣꯝꯗ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯑꯏꯪꯕꯗ ꯇꯧꯕꯁꯦ ꯍꯧꯖꯤꯛꯁꯦ ꯂꯣꯛꯁꯨ ꯈꯤꯇꯪ ꯆꯦꯟꯕ ꯑꯌꯨꯛꯇ ꯑꯉꯟꯕꯁꯦ ꯈꯤꯇꯪ ꯊꯥꯗꯣꯛꯈꯤꯒꯦꯅ ꯀꯥꯂꯦꯟꯗꯒꯗꯤ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂ ꯆꯦꯟꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯖꯣꯕ ꯀꯥꯔꯠꯀꯤꯗꯣ ꯉꯔꯥꯡꯒꯤꯗꯣ ꯅꯪ ꯅꯨꯃꯤꯠ 90ꯗꯤ ꯆꯦꯜꯂꯦ ꯆꯠꯀꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯃꯣꯏꯗꯤ ꯐꯣꯇꯣꯗꯣ ꯀꯥꯞꯄ ꯈꯔ ꯀꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯌꯦꯕ ꯅꯨꯃꯤꯠ 40ꯅꯤ ꯆꯪꯉꯛꯀꯅꯤ ꯑꯗꯨꯒ JCB 2 ꯑꯍꯨꯝ ꯇꯧꯔꯒ ꯃꯣꯏꯁꯨ ꯄꯨꯝꯐꯥꯟ ꯇꯨꯔꯦꯟ ꯇꯦꯡꯉꯦꯌꯦ ꯃꯔꯣꯝꯒꯤꯁꯨ ꯃꯣꯏ ꯅꯣꯡꯃꯗ ꯂꯣꯏꯈꯤꯌꯦ ꯑꯗꯨ ꯅꯤꯌꯣꯝ ꯈꯔ ꯑꯩꯈꯣꯏꯒꯤꯅ ꯑꯃꯈꯛꯇ ꯇꯧꯕꯒꯤ ꯅꯨꯃꯤꯠ ꯆꯪꯖꯕ ꯋꯥꯅꯤꯗꯅ ꯃꯣꯏ JCB 2 3 ꯇꯧꯔꯒ ꯅꯣꯡꯃꯗ ꯄꯨꯂꯞ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯑꯁꯥꯡꯕ ꯑꯃ ꯈꯪꯗꯦ ꯃꯣꯏ ꯅꯤꯌꯣꯝ ꯑꯗꯨꯒ ꯌꯥꯝꯒꯅꯤ ꯃꯣꯏ ꯈꯔ ꯅꯨꯃꯤꯠ ꯈꯪꯗꯦ 40ꯅꯤ ꯀꯥꯞꯄꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ 30 ꯀꯥꯞꯄꯦ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯈꯦꯠꯅꯩꯅꯣ ꯁꯤꯅꯤ ꯀꯩꯅꯣꯍꯦ ꯉꯁꯤꯗꯤ ꯃꯦꯁꯦꯁꯁꯦ ꯅꯨꯃꯤꯠ 40ꯅꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯈꯦꯠꯅꯗ꯭ꯔꯣ ꯅꯨꯃꯤꯠ 40ꯅꯤꯗ ꯂꯨꯄꯥ ꯀꯌꯥ ꯐꯪꯅꯤ ꯌꯦꯡꯉꯣ ꯄꯨꯂꯞꯀꯤ ꯆꯪꯉꯛꯀꯅꯤ ꯑꯗꯨꯒ 2 ꯑꯍꯨꯝꯗꯤ ꯐꯪꯗꯧ ꯃꯥꯜꯂꯦ ꯑꯁ ꯀꯔꯤꯅꯣ ꯉꯁꯤ ꯃꯦꯁꯦꯖꯁꯤꯕꯨ ꯂꯩꯆꯤꯟꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯐꯖꯅ ꯊꯥꯔꯤ ꯍꯜꯂꯣ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯨꯝꯃꯁꯤꯔꯥ ꯁꯥꯕ꯭ꯔ ꯌꯦꯡꯁꯤꯔꯥ ꯆꯣꯡꯊꯁꯦ ꯍꯥꯏꯔꯣ ꯅꯪꯒꯤꯗꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯦ ꯅꯪ ꯉꯁꯤ ꯂꯨꯍꯣꯡ ꯅꯨꯡꯇꯤꯒꯤꯅꯤ ꯋꯥꯛꯀꯤꯡ ꯍꯜꯂꯛꯑ ꯂꯨꯖꯩꯁꯦ ꯉꯁꯤ ꯂꯨꯍꯣꯡꯒꯅꯤ ꯅꯣꯏꯒꯤ ꯎꯝ ꯀꯩꯀꯩ ꯁꯦꯝ ꯁꯥꯔꯕꯣ ꯊꯕꯛ ꯆꯤꯟꯕ ꯂꯩꯕ꯭ꯔꯣ ꯀꯩꯀꯩ ꯁꯦꯝ ꯁꯥꯔꯕꯣ ꯁꯦꯝ ꯁꯥ ꯂꯣꯏꯍꯧꯔꯕꯕ ꯃꯆꯥꯆꯟ ꯍꯥ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔꯥꯟꯗꯒꯤ ꯏꯁꯤꯡ ꯉꯛꯇ ꯐꯩꯔꯒ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯕꯗꯣ
ꯂꯥꯎꯒꯦ ꯃꯐꯝ ꯁꯤꯟꯗꯣꯛꯑꯣꯏꯗꯕ ꯏꯁꯤꯡꯅ ꯈꯥꯕꯗꯣ ꯇꯨꯡꯗꯣ ꯈꯔ ꯂꯥꯎꯕꯗꯣ ꯁꯤꯁꯇꯦꯝ ꯈꯤꯇꯪ ꯊꯝꯃꯣꯏꯗ ꯁꯦꯝꯒꯠꯂꯛꯀꯥꯟꯗ ꯑꯣꯏꯅ ꯏꯁꯩ ꯁꯛꯑꯁꯤ ꯀꯔꯤꯕ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯇꯤꯇꯤꯒꯤ ꯃꯗꯨ ꯀꯔꯤꯕ ꯈꯨꯜꯒꯤ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯇꯧ ꯅꯪ ꯊꯣꯛ ꯇꯧ ꯀꯔꯤꯅꯣ ꯑꯗꯨꯕꯣ ꯇꯥꯗ꯭ꯔꯁꯤ ꯅꯪ ꯏꯁꯩ ꯂꯩꯔꯝꯕ ꯏꯁꯩ ꯇꯥꯖꯔ ꯂꯥꯏꯚ ꯊꯥꯖꯔꯤꯁꯦ ꯁꯨꯝ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯨꯝ ꯂꯩꯕꯤꯔꯤꯕ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯏꯆꯦ ꯏꯆꯟꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯒꯤ ꯏꯄꯨ ꯑꯗꯒꯤ ꯏꯌꯥꯝꯕ ꯏꯄꯥ ꯏꯇꯣꯟ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯝꯖꯤꯟꯖꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯐꯕ ꯑꯗꯨ ꯑꯣꯏꯃꯤꯟꯅꯁꯤ ꯅꯥꯗ ꯌꯦꯛꯇꯕ ꯁꯨꯝ ꯃꯦꯗꯤꯀꯦꯜꯒꯤ ꯐꯤꯜꯗ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯅꯥ ꯌꯦꯛꯄꯒꯤ ꯁꯨꯝ ꯃꯣꯏꯅ ꯄꯥꯎ ꯇꯝꯃꯛꯄ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤ ꯄꯤ ꯏꯁꯇ꯭ꯔꯣꯛꯀ ꯇꯧꯕ ꯑꯗꯒꯤ ꯃꯈꯜ ꯃꯈꯜꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯑꯅꯥꯕꯁꯤꯗꯤ ꯊꯥꯏꯅ ꯑꯍꯟꯁꯤꯡꯒꯤ ꯂꯥꯏꯅꯥꯅꯤꯒ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯅꯍꯥꯁꯤꯡꯗꯁꯨ ꯍꯦꯛꯇ ꯑꯅꯥꯕꯁꯦ ꯕꯤ ꯄꯤ ꯏꯁꯇ꯭ꯔꯣꯛꯀꯁꯦ ꯈꯪꯍꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯗꯕꯨ ꯍꯦꯛꯇ ꯅꯥꯕ ꯌꯥꯎꯔꯦꯕ ꯏꯁꯇ꯭ꯔꯣꯛ ꯇꯧꯕ ꯍꯦꯛꯇ ꯌꯥꯎꯁꯜꯂꯦꯕ ꯑꯗꯨꯗꯨꯅ ꯃꯇꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯅꯅꯤ ꯈꯪꯗꯦ ꯍꯣꯏ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯤꯟꯖꯥꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯃꯁꯤꯒꯤ ꯄꯨꯝꯅꯃꯛꯁꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯍꯨꯃꯥꯡ ꯈꯜꯂꯛꯇ ꯑꯣꯏꯁꯨ ꯊꯣꯛꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯣ ꯁꯨꯝ ꯍꯥꯟꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯕ ꯐꯤꯖꯤꯀꯦꯜ ꯃꯨꯞꯃꯦꯟ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯂꯦꯡꯗꯅ ꯑꯗꯨꯝ ꯐꯤꯖꯤꯀꯦꯜ ꯃꯨꯞꯃꯦꯟꯁꯦ ꯀꯌꯥ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯈꯩꯗꯣ ꯃꯥꯏ ꯃꯥꯏ ꯁꯤꯟꯐꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯒ ꯑꯗꯣꯝꯒꯤ ꯏꯃꯨꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯅꯥꯗ ꯌꯦꯛꯇꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤꯡꯅꯤ ꯑꯩꯅ ꯄꯤꯖꯅꯤꯡꯉꯤꯁꯤ ꯍꯛꯆꯥꯡ ꯐꯕꯤꯌꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯇꯥꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯁꯨꯡꯇꯟ ꯇꯟꯕꯤꯒꯅꯨ ꯏꯁꯥꯒꯤ ꯅꯣꯡꯃꯒꯤ ꯍꯨꯃꯥꯡ ꯐꯤꯖꯤꯀꯦꯜ ꯃꯨꯞꯃꯦꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯅꯤꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯇꯧꯕꯤꯔꯒ ꯍꯨꯃꯥꯡ ꯇꯥꯍꯟꯕꯤꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄꯤꯒꯅꯨ ꯑꯩꯒꯤꯗꯤ ꯄꯥꯎꯖꯦꯜꯅꯤꯀꯣ ꯃꯌꯥꯝꯗ ꯇꯥꯛꯆꯕ ꯀꯩꯁꯨ ꯅꯠꯆꯗꯦ ꯄꯥꯎꯖꯦꯜꯅꯤ ꯑꯅꯥ ꯑꯌꯦꯛ ꯁꯨꯝ ꯌꯥꯎꯕ ꯈꯣꯠꯄꯁꯦ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯍꯛꯆꯥꯡꯁꯦ ꯐꯤꯠ ꯑꯣꯏꯔ ꯂꯩꯔꯒꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯟꯊꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯤ ꯄꯥꯎꯖꯦꯜꯅꯤ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕꯤꯌꯨ ꯅꯨꯡꯉꯥꯏꯅꯤꯀꯣ ꯏꯃꯨꯡ ꯑꯃꯗ ꯍꯥꯏꯗꯤ ꯁꯨꯝ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯗꯕꯤꯗ ꯃꯁꯥ ꯐꯕ ꯉꯥꯛꯇ ꯂꯩꯃꯤꯟꯅꯔꯗꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯀꯩꯅꯣꯝ ꯆꯠꯅꯤꯡꯉꯁꯨ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯁꯨ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯀꯣꯏꯃꯤꯟꯅꯕ ꯐꯪꯗꯣꯏꯅꯦꯕ ꯏꯃꯨꯡ ꯑꯃꯗ ꯃꯤ ꯑꯃ ꯅꯥ ꯂꯩꯔꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯣꯏꯅꯤꯡꯕ ꯆꯠꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯆꯥꯅꯤꯡꯕ ꯀꯃꯥꯏꯅ ꯆꯥꯕ ꯌꯥꯏ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯕꯤꯌꯨ ꯃꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯃꯤꯟꯅꯁꯦꯅ ꯄꯥꯎꯖꯦꯜ ꯄꯤꯖꯕꯅꯤ ꯁꯤ ꯈꯣꯡꯅꯥꯡꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤ ꯃꯌꯥꯝꯒꯤ ꯇꯥꯔꯒꯦꯠ ꯃꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯂꯝꯖꯦꯜ ꯆꯦꯜꯂꯛꯄꯗ ꯁꯤꯕꯨꯛ ꯌꯧꯅ ꯐꯖꯅ ꯆꯦꯟꯕꯒ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯂꯧꯕꯨꯛꯀꯁꯦ ꯌꯦꯡꯉꯨ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯊꯥꯔꯦꯕ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯇꯧꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯄꯣꯠ ꯆꯩ ꯊꯥꯅꯔꯦ
ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯀꯝꯄꯜꯁꯔꯤ ꯊꯝꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯀꯟꯁꯦꯞꯇꯣ ꯍꯥꯏꯇꯥꯔꯦ ꯂꯥꯛꯅꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯐꯥꯝ ꯂꯣꯝꯗ ꯑꯌꯥꯝꯕ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯁꯤꯁꯨ ꯌꯥꯝ ꯐꯔꯅꯤꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯆꯥꯊꯣꯛ ꯄꯣꯠꯊꯣꯛꯁꯦ ꯄꯨꯊꯣꯛꯄ ꯈꯔ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯝꯕꯅ ꯃꯤꯔꯝꯂꯣꯝꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯃꯦꯡꯅꯤ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯄꯣꯠꯊꯣꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯇꯥꯡꯉꯒ ꯂꯩꯔꯕꯅꯤꯅ ꯏꯔꯝꯗꯝꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯤ ꯈꯔ ꯋꯥꯠꯄ꯭ꯔꯥꯅ ꯈꯟꯖꯩ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯡꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤ ꯃꯤꯄꯥꯟ ꯇꯥꯡꯗ꯭ꯔꯒꯗꯤ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯟꯖꯩ ꯀꯩꯅꯣꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯣꯏꯗ꯭ꯔꯤꯉꯩꯁꯦ ꯎꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯂꯧ ꯂꯧꯊꯣꯛꯈ꯭ꯔꯒꯅꯦ ꯎꯝ ꯐꯧ ꯀꯠꯇꯕꯒ ꯏꯁꯤꯡ ꯃꯅꯤ ꯂꯩꯇ꯭ꯔꯣ ꯎꯝ ꯑꯗ ꯆꯅꯝꯗ ꯌꯨꯡꯁꯤꯜꯂꯤꯌꯦ ꯆꯅꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯌꯥꯎꯔꯝꯉꯥꯏ ꯆꯨꯖꯤꯡ ꯀꯩꯀꯩꯗꯣ ꯑꯗꯨꯅ ꯆꯅꯝꯗ ꯀꯥꯟꯅꯩꯌꯦꯅ ꯐꯧꯗꯒꯤ ꯂꯧꯊꯣꯛꯈꯤꯗꯅ ꯌꯥꯝ ꯐ ꯂꯩꯍꯧꯕꯗꯣ ꯑꯗꯩꯗꯤ ꯆꯅꯝꯗꯤ ꯏꯁꯤꯡ ꯌꯥꯝ ꯆꯪꯗꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯂꯧ ꯂꯣꯏꯕ ꯃꯣꯏ ꯆꯅꯝ ꯊꯥꯖꯤꯜꯂꯛꯏ ꯇꯧꯗꯕꯤ ꯑꯗꯨꯝ ꯌꯥꯏꯌꯦ ꯄꯤꯛꯂꯤꯉꯩ ꯌꯨꯡꯁꯤꯟꯈꯤꯕ ꯑꯗꯣ ꯈꯔꯕꯨꯗꯤ ꯈꯦꯠꯅꯅꯤꯗ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯍꯣꯏ ꯂꯧ ꯏꯁꯤꯡ ꯂꯩꯕꯥꯛ ꯂꯩꯁꯤꯗꯤ ꯏꯁꯤꯡ ꯂꯩꯕꯅꯤ ꯀꯩꯅꯣ ꯁꯤꯒꯤ ꯏꯁꯤꯡ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯂꯩꯇꯦ ꯁꯤꯗꯤ ꯏꯁꯤꯡ ꯆꯤꯡꯁꯤꯟꯅꯈꯤꯕꯒꯤꯅꯤ ꯑꯁ꯭ꯋꯥꯏ ꯑꯇꯣꯡꯕꯁꯤꯅꯦ ꯂꯧ ꯂꯣꯏꯔꯀꯥꯟ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯅꯪ ꯂꯩꯕꯥꯛ ꯄꯣꯠ ꯌꯥꯗ ꯍꯧꯖꯤꯛ ꯀꯣꯠꯅꯔꯤꯁꯤꯗꯤ ꯆꯍꯤ ꯑꯃꯅꯤ ꯊꯥ ꯑꯃꯅꯤ ꯂꯩꯔꯒ ꯍꯦꯛ ꯂꯣꯏꯕꯒꯗꯤ ꯏꯁꯤꯡ ꯃꯅꯤꯟ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯁꯟꯁꯤꯁꯨꯕꯀꯣ ꯂꯧꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯁꯟꯁꯤꯡꯁꯦ ꯑꯁ ꯁꯟꯁꯤꯡꯁꯦ ꯊꯥꯗꯣꯛꯅꯔꯛꯄꯅꯤꯅ ꯑꯃꯨꯛ ꯁꯄꯣꯁ ꯂꯧꯁꯤꯃ ꯃꯥꯅ ꯄꯣꯠ ꯆꯩ ꯃꯤꯗꯨꯅ ꯄꯣꯠ ꯆꯩ ꯏꯁꯤꯡꯁꯨ ꯗꯔꯀꯥꯔ ꯂꯩꯔꯦ ꯏꯁꯤꯡ ꯗꯔꯀꯥꯔ ꯂꯩ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥ ꯁꯤꯁꯦ ꯑꯃꯨꯛ ꯈꯥꯖꯤꯟꯕ ꯃꯊꯧ ꯄꯨꯔꯥ ꯇꯥꯔꯤꯕ ꯂꯧꯁꯤꯡ ꯂꯣꯏꯈꯤꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯪꯈꯤꯕꯒꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯁꯤ ꯈꯥꯖꯤꯟꯅꯕ ꯄꯩꯁꯥꯗꯤ ꯀꯩꯁꯨ ꯑꯌꯥꯝꯕꯅ ꯂꯧꯃꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯉꯝꯗꯦ ꯑꯗꯩꯗꯤ ꯁꯟꯗꯤ ꯄꯥꯏꯊꯣꯛꯅꯔꯛꯑꯅꯤ ꯃꯗꯨꯗꯨꯅ ꯊꯥꯔꯝꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯆꯠꯈꯤꯕꯤ ꯆꯥꯊꯣꯛ ꯆꯠꯈꯤꯕꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯇꯧꯕꯗꯤ ꯑꯇꯣꯞꯄ ꯏꯁꯇꯦꯠꯁꯤꯡꯗꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯇꯧꯔꯝꯒꯅꯤ ꯇꯧꯕꯇꯕꯨ ꯃꯤꯒꯤ ꯋꯥꯈꯜꯗꯤ ꯄꯣꯜꯂꯤꯀꯣ ꯃꯈꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯥꯏꯁ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯣꯛ ꯈꯔ ꯇꯧꯔꯦ ꯑꯗꯨꯅ ꯈꯣꯟꯖꯦꯜꯁꯦ ꯈꯤꯇꯪ ꯕꯦꯁ ꯈꯔ ꯌꯥꯎꯔꯦ ꯍꯛꯆꯥꯡꯗ ꯑꯄꯥꯕ ꯐꯤ ꯈ꯭ꯋꯥꯡꯗꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯃꯩꯇꯩ ꯐꯤꯒꯤ ꯐꯤꯖꯦꯠꯅꯤ ꯗꯦꯕꯥꯅꯤꯇꯥꯒꯤ ꯃꯩꯔꯤꯛ ꯄꯔꯦꯡꯒꯨꯝ ꯅꯤꯡꯊꯤꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯩꯗ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯅꯩꯗ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯍꯥꯟꯒꯤ ꯕꯦꯇꯦꯔꯤ ꯖꯦꯛꯀꯤ ꯗꯤꯃꯥꯟꯗꯨ ꯂꯩꯔꯤꯕꯣ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯑꯩ ꯕꯦꯇꯦꯔꯤ ꯖꯦꯛ ꯈꯔ ꯂꯩꯔꯤꯕ ꯅꯤꯡꯊꯤꯖꯩꯗ ꯍꯣ ꯅꯪꯅ ꯀꯦꯕ ꯁꯛꯇꯝꯕꯨ ꯈ꯭ꯋꯥꯏꯔꯦꯟ ꯊꯥꯒꯤ ꯂꯨꯍꯣꯡꯕ
ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯣ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯒꯨꯝ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯅ ꯏꯁꯩ ꯁꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯤꯠꯇ ꯏꯁꯩ ꯈꯛ ꯁꯛꯑ ꯂꯥꯛꯑꯒꯦ ꯎ ꯆꯤꯡꯐꯝ ꯂꯩꯌꯦꯗ ꯑꯧ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯇ꯭ꯔꯦꯟꯁꯦ ꯇ꯭ꯔꯦꯟ ꯅꯠꯇ꯭ꯔꯦꯕꯣ ꯑꯁꯤ ꯁꯥꯡꯕꯒꯤ ꯅꯠꯇꯦ ꯀ꯭ꯔꯦꯡ ꯅꯠꯇꯦꯍꯦ ꯀ꯭ꯔꯦꯡ ꯑꯗꯨꯗꯤ ꯀꯩꯅꯣꯗꯨꯅꯤ ꯀꯩꯅꯣ ꯀꯔꯤꯕ ꯃꯥꯁꯤ ꯀꯔꯤꯅꯣꯝ ꯍꯥꯏꯔꯤꯅꯦ ꯌꯨ ꯁꯤ ꯕꯤ ꯁꯤꯁꯨ ꯀꯝꯄꯦꯅꯤ ꯅꯠꯇꯦ ꯑꯣꯏ ꯅꯠꯇꯦ ꯀꯔꯤ ꯀꯥꯎꯈ꯭ꯔꯦ ꯃꯃꯤꯡꯁꯦ ꯀꯝꯄꯦꯅꯤ ꯃꯃꯤꯡ ꯄꯣꯀꯦꯟ ꯎꯝ ꯁꯤ ꯄꯣꯀꯦꯟꯁꯦ ꯎꯝ ꯀꯩꯅꯣ ꯇꯧꯔꯁꯦ ꯏꯕꯥꯅꯤ ꯅꯣꯡꯃꯩ ꯈꯖꯤꯛ ꯈꯖꯤꯛ ꯐꯛꯑꯒ ꯁꯥ ꯃꯐꯝ ꯄꯨꯔ ꯌꯣꯜꯂꯁꯤ ꯖꯦꯁꯤꯕꯤꯅꯤ ꯀꯝꯄꯅꯤꯗꯣ ꯃꯄꯨꯗ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯂꯧꯊꯣꯛꯑꯁꯦꯕ ꯑꯗꯨꯝ ꯀꯥꯇꯨꯡꯗ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯥꯇꯨꯡ ꯅꯪ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯇꯞ ꯇꯞ ꯂꯧꯊꯣꯛꯆꯔꯒꯦ ꯂꯧꯊꯣꯛꯁꯦ ꯂꯝꯁꯨ ꯌꯥꯝ ꯂꯝꯁꯨ ꯆꯤꯟꯅꯕꯅꯦ ꯁꯤꯖꯤꯟꯅꯕꯁꯨ ꯀꯌꯥ ꯎꯗꯦ ꯀꯥꯟꯅ ꯂꯝꯁꯨ ꯆꯤꯟꯅꯕꯅꯦꯅ ꯎꯝ ꯇꯁꯦꯡ ꯃꯥꯡꯉꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯇꯥꯟꯅꯗ꯭ꯔꯕ ꯅꯪ ꯀꯦꯃꯦꯔꯥ ꯀꯤꯟꯗ꯭ꯔꯣ ꯀꯤꯟꯕꯅꯤ ꯀꯤꯟꯗꯦ ꯍꯛꯆꯥꯡꯗ ꯊꯕꯛ ꯁꯨꯗꯕꯩꯅꯤ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡ ꯆꯤꯡ ꯊꯕꯛ ꯁꯨꯔꯀꯥꯟꯗ ꯆꯠꯀꯅꯤ ꯆꯠꯈꯤꯅꯤꯗ ꯑꯄꯥꯕꯁꯨ ꯀꯌꯥ ꯆꯥꯎꯋꯤ ꯑꯗꯨꯗꯤ ꯈ꯭ꯋꯥꯡꯗꯅ ꯃꯄꯥꯡ ꯀꯟꯕꯁꯦ ꯃꯥꯅ ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯍꯦꯜꯂꯦ ꯁꯤꯗ ꯄꯩꯁꯥꯁꯨ ꯆꯥꯎꯋꯦꯕ ꯊꯝꯕꯥꯜꯁꯨ ꯃꯩꯇꯩꯁꯤꯡꯒꯤ ꯐꯤꯖꯦꯠꯅꯤ ꯕꯤꯋꯥꯅꯤꯇꯒꯤ ꯂꯩꯔꯤ ꯄꯔꯦꯡꯒꯨꯝ ꯊꯤꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯩꯗ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯅꯩꯗ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯄꯪꯂꯪꯗ ꯀꯦꯕ ꯁꯛꯇꯝꯗꯣ ꯋꯥꯏꯔꯦꯟꯊꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯣ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯒꯨꯝ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯑꯣ ꯅꯪꯅ ꯀꯦꯕ ꯁꯛꯇꯝꯗꯣ ꯋꯥꯏꯔꯦꯟꯊꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯒꯨꯝ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩꯗ ꯁꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯒꯤ ꯏꯁꯩ ꯃꯆꯥ ꯑꯃ ꯁꯨꯝ ꯁꯛꯄꯅꯤꯗ ꯃꯔꯛ ꯃꯔꯛꯇ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯨ ꯆꯪꯉꯤ ꯍꯥꯏꯕꯗꯨꯒꯤ ꯁꯨꯝ ꯁꯛꯆꯕꯅꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝ ꯅꯨꯡ ꯊꯣꯡꯁꯤꯔꯥ ꯀꯩ ꯊꯣꯡꯒꯦ ꯊꯣꯡꯕ ꯍꯧꯔꯣ ꯌꯥꯝ ꯅꯨꯡ ꯊꯣꯡꯕꯁꯨ ꯎꯅꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤ ꯌꯥꯝ ꯍꯥꯡꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨ ꯊꯩꯗꯣꯛꯀꯅꯤ ꯑꯗꯣ ꯏꯕꯥꯅꯤ ꯀꯩꯅꯣꯝ ꯊꯥ ꯁꯦꯟ ꯊꯥꯅꯁꯦ ꯑꯁꯤꯁꯤ ꯅꯪ ꯑꯁꯦꯡꯕ ꯀꯩꯅꯣ ꯍꯥꯏꯔꯣ ꯁꯤꯔꯣ ꯃꯌꯥꯝ ꯍꯥꯏꯍꯜꯂꯣ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯉꯝꯅꯤ ꯑꯁꯦꯡ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨ ꯀꯔꯤ ꯃꯥꯜꯂꯤ ꯌꯦꯡꯉꯨꯁꯦ ꯃꯥꯏ ꯌꯨꯝꯅꯤ ꯍꯥꯏꯕꯗꯤ ꯃꯊꯪ ꯔꯨꯞ ꯀꯨꯞꯇꯦ ꯑꯦ ꯃꯊꯛ ꯀꯨꯞꯄꯤꯁꯤꯗꯤ ꯀꯨꯞꯇꯦ ꯁꯤ ꯃꯊꯛ ꯀꯥꯏ ꯀꯨꯞꯄꯤꯕ ꯀꯩꯅꯣ ꯆꯔꯨ ꯀꯨꯞꯄꯤꯁꯤꯗꯤ ꯁꯤꯒꯤ ꯑꯍꯣꯕꯁꯤ ꯀꯥꯏ ꯀꯨꯞꯄꯤꯅꯣ ꯇꯤꯟ ꯑꯣ ꯑꯣ ꯀꯨꯞꯄꯤꯁꯤꯗꯔꯣ ꯑꯍꯣꯕꯁꯦ ꯑꯁꯣꯝ ꯇꯤꯟ ꯀꯩꯅꯣꯝ ꯊꯥꯕꯗꯤ ꯃꯥꯜꯂꯦ ꯃꯅꯨꯡꯁꯤꯗ ꯀꯥꯏ ꯊꯥꯗꯣꯏꯅꯣ ꯀꯩꯅꯣꯁꯤ ꯃꯆꯥ ꯈꯛꯇꯅꯦ ꯆꯔꯨꯁꯤꯗꯤ ꯑꯇꯩ ꯃꯇꯣꯡ ꯍꯧꯕꯅꯦ ꯀꯩꯅꯣꯝ ꯊꯥꯕꯁꯨ ꯌꯥꯔꯣꯏꯗꯤ ꯑꯁꯤꯒꯤ ꯃꯈꯥꯁꯦ ꯏꯁꯤꯡ ꯆꯦꯟꯊꯔꯀꯥꯟꯗ ꯖꯣꯔ ꯆꯦꯟꯗꯣꯏꯅꯦ ꯃꯥꯁꯤ ꯃꯈꯥꯁꯦ ꯃꯥꯏ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯝꯃꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯂꯨꯔꯤꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯁꯥꯠꯍꯧꯔꯤ
ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯁꯥꯠꯍꯧꯕꯤ ꯅꯪ ꯂꯨꯍꯣꯡ ꯆꯠꯇꯣꯏꯔꯣ ꯊꯥꯞꯅ ꯍꯥ ꯆꯤꯡꯌꯥꯒꯤ ꯂꯧꯇꯥꯛ ꯁꯪꯗꯨꯗ ꯕꯤꯗꯥꯏ ꯈꯨꯠꯁꯥ ꯍꯩꯍꯧꯕꯤ ꯆꯤꯡꯂꯩꯄꯥꯛꯀꯤ ꯆꯅꯨꯔꯥꯗꯣ ꯆꯤꯡꯂꯩꯄꯥꯛꯀꯤ ꯆꯅꯨꯔꯥꯗꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯩ ꯏꯁꯩ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯆꯦꯅꯦꯜꯁꯤꯗ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯈꯔ ꯁꯛꯄ ꯁꯨꯝ ꯑꯣꯖꯥ ꯗꯤꯅꯦꯁ ꯍꯣꯏ ꯑꯣꯖꯥ ꯁꯗꯥꯅꯟꯗ ꯍꯣꯏ ꯑꯣꯖꯥ ꯔꯟꯕꯤ ꯍꯣꯏ ꯃꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯅꯥꯎꯕꯣꯔ ꯍꯣꯏ ꯃꯣꯏꯅ ꯁꯛꯄ ꯏꯁꯩꯁꯦ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯁꯛꯆꯔꯛꯀꯦ ꯍꯩꯕꯒꯤ ꯅꯠꯇꯦ ꯁꯨꯝ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚ ꯌꯦꯡꯕꯁꯤꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯍꯥꯞꯆꯕꯒꯤꯅꯤ ꯐꯥꯝꯒꯤꯅꯤ ꯑꯂꯨ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯣ ꯅꯨꯡꯁꯤꯕꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯣ ꯏꯪꯅ ꯇꯞꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯅ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯆꯠꯂꯁꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯣ ꯅꯨꯡꯁꯤꯕꯤ ꯂꯥꯛꯆꯁꯅꯨ ꯂꯥꯛꯅꯤꯡꯕ ꯌꯦꯛꯅ ꯇꯤꯟꯈꯪ ꯀꯌꯥꯁꯨ ꯑꯔꯦꯝꯕꯅꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯌꯣꯝꯁꯤꯟꯈ꯭ꯔꯕ ꯈꯌꯣꯝꯅꯤ ꯄꯥꯝ ꯇꯧꯅꯤ ꯆꯦꯠꯅ ꯄꯨꯟꯕ ꯂꯤꯄꯨꯟꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯗꯥꯡꯕꯒꯤ ꯈꯨꯗꯣꯜꯅꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤ ꯈꯨꯠ ꯏꯪꯉ ꯊꯣꯝꯖꯤꯜꯂꯣ ꯑꯁꯤ ꯑꯆꯧꯕꯗꯤ ꯄꯥꯏꯌꯣ ꯑꯇꯩ ꯁꯤ ꯍꯪꯒꯥꯝꯗꯤ ꯏꯪꯉꯦ ꯐꯖꯗ꯭ꯔꯣ ꯈꯨꯠ ꯑꯅꯤꯃꯛ ꯏꯪꯉꯦ ꯑꯅꯤꯃꯛ ꯏꯪꯉꯦ ꯍꯪꯒꯥꯝ ꯃꯄꯥꯟꯁꯦ ꯑꯅꯤꯃꯛ ꯂꯋꯥꯏ ꯂꯦꯝꯐꯨ ꯊꯣꯝꯖꯤꯜꯂꯣ ꯅꯛꯁꯜꯂꯛꯀꯦꯀꯣ ꯅꯛꯁꯜꯂꯛꯀꯦ ꯃꯦꯝ ꯍꯪꯒꯥꯝ ꯃꯄꯥꯟꯁꯦ ꯅꯥꯟꯅ ꯁꯤ ꯌꯦꯡꯉꯨ ꯍꯄꯥꯒ ꯈꯥꯖꯤꯟꯗꯅ ꯋꯥꯆꯦꯠꯀ ꯈꯥꯗꯅ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯕꯅꯤ ꯎꯗ꯭ꯔꯥ ꯃꯐꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯌꯥꯝ ꯍꯧꯖꯤꯛꯇꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯀꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯒꯤ ꯁꯤꯡꯕꯁꯦ ꯍꯦꯟꯀꯠꯅꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯐꯥꯝ ꯇꯧꯅꯔꯛꯄ ꯐꯥꯝꯗ ꯃꯥꯏ ꯌꯥꯝ ꯑꯣꯟꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯦꯕꯜ ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯊꯥꯕ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯂꯧꯎ ꯁꯤꯡꯎ ꯃꯥꯡꯍꯟꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯄꯩꯁꯥ ꯄꯥꯏꯔꯦ ꯏꯅꯥꯛ ꯈꯨꯜꯂꯦ ꯅꯨꯡꯉꯥꯏꯕ ꯀꯥꯔ ꯊꯧꯔꯦ ꯑꯋꯥꯡꯕ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯡꯁꯦ
ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯆꯈꯥꯎ ꯍꯥꯡꯍꯟꯗ꯭ꯔꯤꯁꯦ ꯁꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯍꯣꯠꯅꯕꯤꯕꯒꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯥꯎꯕ ꯐꯠꯇꯦ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯃꯤꯟꯅꯖꯔꯤꯕ ꯄꯥꯎꯖꯦꯜꯁꯦ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯃꯊꯪ ꯃꯊꯪ ꯂꯥꯏꯐꯇꯁꯨ ꯏꯁꯩ ꯑꯦꯛꯁꯔꯁꯥꯏꯁꯁꯨ ꯈꯔ ꯑꯩ ꯉꯁꯤꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯅꯣꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯁꯥ ꯃꯎ ꯌꯥꯝ ꯐꯕ ꯃꯥꯒꯤ ꯉꯁꯤꯁꯦ ꯐ꯭ꯔꯦꯁꯔꯅꯦ ꯍꯥꯏꯇꯥꯔꯦ ꯋꯥꯛꯀꯤꯡꯒꯤ ꯑꯣꯏꯅ ꯕꯤꯒꯅ ꯑꯩꯒꯤ ꯂꯥꯏꯐ ꯌꯦꯡꯕꯗ ꯊꯣꯛꯆꯔꯛꯏꯕ ꯃꯥꯅꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯊꯣꯛꯄꯤꯌꯨ ꯂꯥꯏꯐꯇꯒꯤ ꯂꯥꯏꯐꯇ ꯌꯦꯡꯕꯤꯔꯒ ꯏꯟꯀꯔꯦꯖ ꯇꯧꯕꯤꯗꯅ ꯊꯣꯛꯄꯤꯔꯛꯎ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯛꯀꯤꯡ ꯊꯣꯛꯄꯤꯌꯨ ꯑꯩꯅꯒ ꯂꯥꯏꯐꯇ ꯊꯥꯈꯤꯗꯕꯁꯤꯗꯤ ꯏꯁ ꯋꯥꯛꯀꯤꯡ ꯆꯦꯟꯗ꯭ꯔ ꯃꯥꯜꯂꯦ ꯀꯥꯟꯅ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ ꯑꯗꯣ ꯑꯗꯨꯅ ꯏꯟꯀꯔꯦꯖ ꯇꯧꯗꯅ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦ ꯃꯁꯥꯅ ꯃꯌꯥꯝ ꯊꯣꯛꯂꯛꯎ ꯏꯟꯀꯔꯦꯖ ꯑꯣꯏꯗꯅ ꯃꯥ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯆꯦꯟꯕ ꯍꯧꯔꯛꯑꯅꯤ ꯌꯥꯝ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯔꯤ ꯁꯤꯁꯦ ꯀꯔꯤꯕ ꯋꯥꯔꯛꯀꯤ ꯇꯌꯥꯟ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯁꯨ ꯍꯛꯆꯥꯡ ꯐꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯁꯤꯒꯤ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯅꯤꯡꯕꯒꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯂꯥꯏꯚ ꯊꯥꯖꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯕꯨ ꯑꯩꯒꯤ ꯄꯥꯟꯊꯐꯝꯕꯨ ꯃꯌꯥꯝꯅ ꯍꯛꯆꯥꯡ ꯐꯕ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯒ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯂꯩꯔꯛ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯡꯒꯪ ꯃꯐꯝꯗꯨꯃ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯅꯨꯡꯉꯥꯏꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯅꯥꯕ ꯍꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯂꯨꯄꯥ 500 ꯇꯥꯜꯂꯨꯕꯗ ꯌꯥꯝ ꯋꯥꯏ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯆꯠꯂꯨꯔꯗꯤ 500ꯁꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯛꯄꯣꯠꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯅꯥꯍꯟꯕꯤꯒꯅꯨ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯁꯦꯜꯁꯨ ꯇꯥꯟꯕꯤꯌꯨ ꯕ꯭ꯔꯁ ꯇꯧ ꯂꯥꯛꯑꯒꯦꯁꯦ ꯌꯥꯅꯤ ꯑꯗꯨꯒꯤ ꯋꯥꯔꯨꯅꯨ ꯅꯪꯒꯤ ꯐꯣꯟꯗꯁꯨ ꯌꯥꯎꯔꯤ ꯑꯩ ꯐꯣꯟꯗꯁꯨ ꯌꯥꯎꯔꯤ ꯀꯩꯅꯣ ꯍꯥ ꯀꯤꯗꯦꯍꯦ ꯅꯨꯄꯥ ꯑꯃ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯎꯠꯄꯗ ꯀꯤꯗꯦ ꯑꯩ ꯄꯩꯁꯥ ꯌꯥꯎꯔꯤ ꯂꯨꯄꯥ 20000 ꯐꯔꯦꯅꯦ ꯑꯩꯒꯤꯅꯅꯦ ꯄꯣꯏꯟꯒꯤ ꯃꯇꯨꯡꯗꯅꯦ ꯌꯥꯎꯔꯤꯁꯦ ꯄꯣꯏꯟꯒꯤ ꯃꯃꯥꯡꯗꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦꯕ ꯃꯇꯨꯡ ꯌꯦꯠꯂꯣꯝ ꯊꯪꯕꯒꯤ ꯁꯥꯏꯠꯇꯨꯗꯅꯦ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯌꯥꯎꯔꯤꯁꯦ ꯇꯧꯁꯤꯔꯥ ꯏꯕꯥꯅꯤ ꯐꯥꯝ ꯑꯣꯟꯊꯣꯛꯑꯁꯤꯔꯣ ꯅꯠꯇꯦ ꯂꯝ ꯊꯣꯟꯖꯜꯂꯦꯗꯅ ꯑꯗꯨꯒ ꯃꯔꯣꯏꯒ ꯑꯗꯨꯝ ꯊꯥꯡ ꯃꯤ ꯊꯦꯡꯛ ꯌꯨ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯀꯅꯥꯝꯕꯣ ꯃꯤ ꯂꯦꯞꯄ ꯍꯧꯔꯁꯤꯅꯤ ꯂꯥꯛꯑꯣꯅꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯊꯣꯡ ꯑꯇꯦꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯃꯁꯤ ꯁꯦꯝꯃꯛꯈꯤꯅꯤ ꯊꯥꯖꯕ ꯊꯝꯁꯤ ꯄꯣꯖꯤꯇꯤꯚꯤꯇꯤ ꯊꯥꯖꯕ ꯊꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯟ ꯂꯩꯇꯦ ꯁꯨꯝ ꯃꯊꯛ ꯃꯈꯥ ꯐꯥꯎꯅ ꯎꯕꯤꯅꯤ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯊꯥꯒꯠꯆꯔꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯊꯣꯡ ꯑꯣꯜꯂꯛꯀꯗꯧꯔꯦ ꯒ꯭ꯂꯥꯁꯀꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯏꯁꯩꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯩ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯁꯛꯑꯒ ꯁꯨꯝ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯖꯔꯤꯕ ꯂꯥꯏꯐꯁꯤꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯨ ꯂꯦꯞꯄꯛꯇ꯭ꯔꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯊꯣꯏꯗꯣꯛꯅ ꯑꯇꯩ ꯑꯇꯩ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯇꯩ ꯑꯇꯩ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯑꯗꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯑꯩ ꯌꯥꯔꯤꯈꯩꯁꯨ ꯇꯧꯖꯗꯦ ꯇꯧꯗꯅꯕꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯩꯒꯤꯗꯤ ꯖꯁ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯖꯕ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯕ ꯄ꯭ꯂꯁ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯍꯛꯆꯥꯡ ꯐꯕ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯆꯪꯉꯤ ꯋꯥꯈꯜꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯃꯌꯥꯝ ꯈꯟꯖꯤꯜꯂꯒ ꯀꯃꯥꯏꯅ ꯋꯥꯛꯀꯤꯡ ꯆꯦꯟꯅꯤꯡꯗꯣꯏꯅꯣ ꯀꯃꯥꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅꯤꯡꯗꯣꯏꯅꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯍꯣꯏ ꯉꯝꯅꯕ ꯍꯣꯠꯅꯔꯒꯗꯤ ꯈ꯭ꯋꯥꯏ ꯐꯩ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯔꯁꯨ
ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯏꯁꯩꯒ ꯁꯛꯄꯅꯤ ꯈꯪꯗꯦ ꯀꯩꯀꯩ ꯁꯨꯝ ꯍꯥꯞꯆꯒꯦ ꯃꯌꯥꯝꯅꯁꯨ ꯀꯣꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ ꯁꯨꯝ ꯏꯁꯩꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯗꯩꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯦ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯃ ꯑꯣꯏꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯋꯥꯟꯁ ꯑꯒꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ everyone love you all goodbye for today ꯁꯨꯝ ꯃꯇꯥꯡ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛꯇ ꯑꯩ ꯁꯨꯝ ꯅꯣꯡꯃꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯚꯀꯨꯝꯕ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩ ꯂꯥꯏꯚ ꯁꯨꯝ ꯊꯥꯔꯛꯄ ꯌꯥꯕ ꯑꯣꯏꯗꯤ ꯑꯩ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ and viewers. Thank you so much, my lovely viewers and subscribers. ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯣꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ. Let's stop for today. Thank you everyone.